KUKI terrorist-singna nongmai amadi bom kapsinduna landarakpada police personnel ama Shokle kunjaching lanjennakre. Kangleipaki Maira News Service ta phongdorpagi matung ina ngasi ayuk pung 13:45 rom taba matamda Imphal East District ki Lamlai Assembly Constituency gi Yengang-pokpi police ki manung chana leiriba Sanasabi amadi Thamnapokpi maitai khulda KUKI terrorist-singna bom amasung nongmai kapsinduna akan Mawong da landarakre. Landarakpa aduda Manipur Police ki Special Commando gi Rifleman ama nongmay na panduna asok apan nangkre. Soklaba Special Commando gi personnel adugi maming K. Haridas sahi kuntra taret apokpa Rajen kawi. Lamdeng kunaw dagini. Ngasi nungtil pung ahum makai taba matamda KUKI terrorist singna nongmay kaptarakpam oiriba Sanasabi gi mapamda sangsinduna KUKI terrorist singna nongmay kaptarakpa adu ngakthoknaba handuna nongmay kapada KUKI terrorist singna kaplakpa nongmay maruna mahaki oi thangbal lengjumda panduna soki khudakta James Hospital da pukhatuna layeng chathaki hawjik khudong thiningai oidre hairi thogdok asigi matangda kunjasingdagi phangba pawgi matung inadi ngasi ayuk pung mapalom taba matamda Sanasabi gi lampakta job card suba miyoi singna thabak suringai amadi photo kapagi thabak chatharingai da ikhang khanghodana KUKI terrorist singna urang patagi nongmai kapsilaki. Masigi matungda makhatana Sangran, Tuichin amadi Uyokching haiba KUKI terrorist singna dominate tawduna leiriba maphamsing asidagi nongmai kaptharkibani. Nongmai round kaya kapsilaklaba matungda bom amasu kaptharki. Adubu kunjasingna leiriba mafam adu yauba ngamdabadagi misi mina amadi asok apandi yaukide. Nongmai kapsilakpa aduda manak aduda leiriba security force ki kangbuna handuna nongmai round kaya marum kapki adubu KUKI terrorist sing aduna hanba leitana Sanasabi gi mafam sing da su kapsilaki hairi kunja singna makha tana phongdorkibagi matung inadi KUKI terrorist singna nongmai kapsilakpa aduda Sanasabi Thamnapokpi Yengang-pokpi gi amadi Santi Khongbal hairiba maitai khulna leiriba mafam sing asida kunja singdi masa masagi mayumdagi chathokpa ngamdana lotuna leinaki kunja kharadi masagi ingkol amadi labukta thabak suba thorokpada khanghodana nongmai kapsilakpa aduda leikhada pakthaduna lotuna khangnaki ngasi nungtil pung ani helaba fawba kunja sing chathok chasin tawbu ngamdana leinaki hairi sabungkhok khunau village development committee gi secretary ningombam thoibana paukche asiga wari saba matamda phongdorokibadadi KUKI terrorist singna nongmai amadi bom kapthaduna landarakliba asi sabungkhok khunau lambi haina khangnaba Sanasabi amadi Yengang-pokpi fauna chatpa yaba lambi asida miyam chathok chasin tawdanaba hairiba lambi asi makhoina thingjinbagi thabak chatarakpani KUKI terrorist singna ngasidagi numit humni gi mamangdagi ahumlak hanna mathakta pankriba maitai khulsing asida hanna landarakhrabani adubu paw asi Manipur lengaki nakong yauraba ngasi fawda KUKI terrorist singna dominate tawduna leiriba Sangran, Tuichin amadi Uyokching haina khangnariba mafamsing asida combing operation na chingba chathaduna KUKI terrorist sing phadoknaba amadi takthoknaba honadriba asi karigino masina takpadi khulai paijadaba micham miyam KUKI terrorist singi makutta Sizaro haibaga chap manai maduna atuba matamda KUKI terrorist sing asi takthoknaba thabak lengakna paikhatpiu maduna trabadi ngahak leitana KUKI terrorist singna bom amadi nongmai kapsinduna landarakpadagi kunja sing leitana leiba ngamlaroi haina phongdoki. Army gi Kesperna lambi thatchinduna Manipur police ki kangbu thingjinduna thamlure. Ngasi Thamnapokpi amadi Yengang-pokpi gi mafam singda KUKI terrorist singna nongmai amadi bom kapsinduna landarakpa asida kunja sing masa masagi mayumda leiba ngamdabadagi lanjennaba yaunare cherak asida Manipur police ki Kesper gari yauna KUKI terrorist singna nongmaina kapsilakliba mafam adu tamna changchenduna KUKI terrorist sing takthoknaba changsilakpada Yengang-pokpi gi Thongkhong Emmanuel School mayada Indian Army ki Kesper gari na lambi da thachinduna Manipur police ki Kesper gari changhandana thamki maduda miyam horaktuna Army ki Kesper gari adu handoknaba haibada atumak thachinduna thamki Army ki thawong aduda penadraba miyam na horaktuna Kesper gari adu inthoknaba honaki maira paibi ima singna kangsi khingduna miyam kokthokduna Army ki Kesper gari adu mafam adudagi handohan khigadabani haina kholau kaya lauba amasung miyamgi akanba ihau horakpadagi lambida thachinduna thamlamba Kesper gari adu handoki masigi matungda Manipur police ki
Kesper gari amadi atai ahenba forcing nongmai kamnafam tamna changsin kuki terrorist sing takthoknaba thabak paikhatki Manipur police ki kangbuna micham miyam kannaba kuki terrorist sing takthoknaba changsilakpa matamda Indian Army ki kangbuna lambi da Kesper phaijinduna police ki gari changhandana honakiba adubu miyamna aduki matik pennakhide loinana Makoina kuki terrorist sing mapung phana sogatle haiba ase makoina chathariba thabak asina fongna taksare hainasu fongdokki Kanglaipaki Maira Pauksegi editorial kalamda phungdorokpagi matungina Kayam kuina kuki narco terrorist sing free thaduna lengakna thamkigadori Manipur amadi Bharat thugaina bohonariba mapaldagi changsilakliba chin kuki narco terrorist sing ase kanana yokhatuna thamlibano haibadu Manipur lengakna khangpham thoi ngasi Manipur da thokliba chahi amaga thama pallom suraklaba kanglup ani gi lan ase kanana Haurakibano haibadu Manipur lengakna khangna lal haurakliba chinkuki narco terrorist sing asi yokhatuna thambagum Manipur gi laimaidagi matam chana takthokpa ngamdabagi ngasi sathiraba phibam asi oirakibani Manipur gi tampaka tainabada leiriba ching singda chinkuki narco terrorist singna bunker kaya saduna apaba makhal gi khulai kaya paisinduna leire haiba asi Manipur lengaki mafamda Manipur miyamna mayek sengna han taktuna lakrabani masigi mathakta lamdam asida fongliba print amadi electronics media gi maikeidagi so chinkuki narco terrorist singna bunker saduna leiriba Manipur gi chingi mafam sing phauba mayek sengna utuna makhoina khulai paiduna chatliba kayasu mayek sengna khangan krabani adubu hiram asigi matangda lengakna mafam matam chana paikhapham thokpa thabak sing adu paikhattabadagi ngasidi chinkuki narco terrorist sing ase mara taduna Manipur gi chingi lam singda leisinduna Manipur gi micham miyam gi mathakta bom amadi nongmaini chingba kapsinduna landaningba matamda landaraktuna misi mina amadi asok apan kaya nanghalakpani masi Manipur lengakna mamingtagi oina leibak ngakpa aphongba yeknaba masak khanglabasu matam chana maithiba pinaba honaba ngamdana nokrem highgrem tawduna yamna thausadana leibak ngakpagi mahai adu ngasi lanjadraba Manipur miyamda fanghanmani chinkuki narco terrorist sing na sijinariba apaba makhalgi kuchu khulai sing ase kanana funding tawbano haibadu lengakna khangdoknaba honagadabani aduga mafam matam chana laksil haugadabani haibasisu kayarak hanna praja section kayadagi Manipur lengaki mafamda khanganba leikrabani madusu Manipur lengakna miyamgi wa lobi khide masigi mahi oina ngasi kuki chin narco terrorist singna drone phawba yauna sinaraktuna nongthaktagi bom thadaningbba matamda irai laina landaraktuna misi mina thoalakpagi maram oiribani nongthaki sarukta drone sizinaduna landaba haibasi leibak amaga lan soknaba matamda tawgadabani adubu sin kuki narco terrorist singna Manipur thugaina bohonabada drone phawba sinarakpa asi makhoibu yamna fongna mateng pangba kukan pangalaba kangbu am leire haibasi takpani maduna makhoigi mateng pangliba asi kanano haibadu ngasi phawba Manipur lengakna khangmangamdana leiba asi khwaidigi aranbani masi mamingtagi oina leibak ngakpani haibadu takpani yamna ngaklibadi chinkuki narco terrorist singna Manipur da leiriba Chingi saruk singdagi tampak lamda nongmai kaptharphang oiriba Central Security Force singi camp leiriba ngaktani Central Security Force leina chinkuki narco terrorist singna makhoigi mamang maktada tampaki maitai khul kayada nongmai amadi bom kapsinba drone sizinaduna bom thadaba matamda makhoina kari amata athingba pidana leiriba asi karigino haibadu Manipur lengakna ngasi phawba khangnaba honadriba asi yamna lali maduna Manipur machet tana thugaina bohonabada Bharat lengak yaurabara haiba asi kuki militant singna Central Force singi mamang magtada maitai khul singda ifong phongna landarakliba asina taklabani haibada haimanba thokloidra haina khalli Bharatagi ningkha tamba taliba Manipur gi lalauba singna changsalakliba khongjang asi mai paktananabagi damakta Manipur gi lalauba sing asi namthanaba honabadasu sinkuki narco terrorist sing asi sizinaduna Manipur da lep leitana misi mina thoanduna Manipur gi yalomi asi muthatnaba honarabra haibagi chingnaba amachu chawna leiri maramaduna Manipur lengakna Manipur machet tana thugainaba honarakliba chinkuki narco terrorist sing asigi mathakta karigumba thabak amata paikhatpa ngamdana leiriba makhai Manipur da thokliba lan asi loisinba ngamdana leigani maduna Manipur lengakna aphongba yeknaba masak khanglabani na maribak Manipur kannabagi damakta Manipur thugainaba honarakliba chinkuki narco terrorist sing asi Manipur gi leimaidagi maru fangna muthatnaba lokhatpam thokpa ain gi oiba thabak sing adu chapchana paikhatpa ngamnaba honafam thoi